Lumyanba Hizam Irawat ki sama kulumdoi shuba mapok kumon thoram pak sana pak thongna kre lamtu sit seng kre State level post ma cycle rally ngasi Minister Nemsa Kigena Social Welfare Directorate tagi lamtha kre More Police Commando amadi taran tushba Assam Rifles ki apun bakangbu amana miyoi ama lupa lakh manga rongi mamal oigada WI tablet ki kona na fagat kre Ningthau palingi matamdagi meragi tarani panba numita pangthoktuna lakpa kwak tanba thoramda khawsagada khawsaroi sing yendamnabagi thoram pangthokre Monica Ingudamda National Youth Icon Award lising in taramapan khusinnarakre Award asi tha asigi kuntreta New Delhi da pangthokiba World Youth Summit lising in taramapan gi thoramda khusinnarakivani IGR South ki lising makhada kuntrok suba Assam Rifles ki More Battalion na More da lairiba naha singi oiba pre-recruitment training camp ma pangthokre October 10 dagi 19 phawo sathagadoriba Army recruitment gi damak naha kuntra gi mathak register tawrakre